Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau. State Cabinet mifamna yu legalization tawbada ayaba pikhre. Manipurda thokliba irang laksinaba security force na tongan bam mafamsingda operation chathakre amasung Pradhan Mantri Narendra Modi na hairi Kendra Sarkar na armed force ta nupigi mapangal hengarhanaba firef laure. Raizasida hana yu sungba yonbagi athingba leiramba adu lauthoknaba state cabinet na warep laukhre hiramasiga mari lenana hayeng gazette notification ama thoklagani hairi. Mukhyamantri Nongthomam Birena Sabapati oiduna ngarang numidang mahaki office secretariat ki cabinet hall da pangthokhiba state cabinet mifam aduda tongan ba department singi agenda kuntra taruknom khanakhi madugi manungda agenda 15 gi ayaba pikhi mifam aduna Manipur Excise Amendment Rules 2019 ayaba pikhi bagaloinana Directorate of Rural Development and Panchayati Rajda MGNREGS ki tokhaiba wing ama hangdoktuna staff sing regularize tawba amasung hapsinnaba mamangda cabinet na lawkhiba warep adu amung hana yengsinba haina suwarep lawkhi. State Cabinet mifam aduda lakliba sahi 2023 gi oina holiday list ama semnaba Manipur Secretariat Services Rule 1933 ki Mode of Promotion Amendment tawba Social Welfare Department ki makhada lairiba Post Recruitment Rules RR gi matung ina District Program Officer hairamba adu Program Officer ICDS haina onbada su ayaba pikhi. The Manipur Prevention of Malpractice in High School Leaving Certificate Examination SSLCE and Higher Secondary Examination SSE Bill 2019 sanahanaba amasung Manipur University of Culture gi guest faculty singi thagi tolob lupa 8,000 oiramba adu lupa 13,000 hengatpada su cabinet na ayaba pikhre. State asigi primary health center kharasu outsourcing tawbaga loinana shortlist tawraba agency ahumdagi quotation kauraga chalai hanabagi proposal su ayaba pikhi. Jenims ki skill center da national emergency life support course ki course coordinator ama hapada su cabinet na ayaba pikhre masiga loinana Jenims ta nursing sister post marputaruk nauna thambada su ayaba pikhi. Manipur Sports Development Code 2019 su mifamaduna approve tawkhi hairi. Ziribamgi Babu Parada KF and PD gi metric ton 5,000 capacity gi godown ama sanabagi village number 13 da lam lawsinabagi direct passes committee ama sembada su ayaba pikre. IGGL Indradhanus Gas Grid Limited na paikhat kadaba kilometer sama marpudramapan sangba natural gas pipeline ama Dimapur Kohima Imphal da tingadoriba siga mari lenana sectionalization valve intermediate pump station receiving terminal sing semganabagi lamlausinabagi damak direct passes committee sembada su mifamaduna ayaba pikhi hairi. Amromda Manipur State Film and Television Institute ki director ama sahi amagi contractual basis ta hapada su cabinet na ayaba pikre. Manipur da thokliba irang asi laksinaba security force na lokhalakpa section thorangi saruk ama oina ngarang Kangpokpi Thawbal amasung Kaksing gi tongan ba mafamsingda operation chathakre. Kangpokpi District Police amasung 18 suba Assam Rifles ki apunba kangbu amana ngarang ayuk pung 3 makhairom taba matamda Kangpokpi gi loisingda thiba humbagi thabak chathakhi. Maduda AK-56 rifle ama magazine ani Chinese grenade ama single barrel rifle ama yauna khulai kya phagatki. Thawbal District Police nasu Thawbal village da ngarang ayuk thiba humbagi thabak chathakhi. Police ki kangbu aduna yumthong yangkhairom da sangduna leramba miyoising masak khangdokpagi thabak chathakhi. Kaksing District Police ki kangbu nasu Serau Part 3 da ngarang ayuk pung 3 makhai taba matamda operation chathakhi. Operation adu da saurakna miyoisa matara manga masagi voter ID amadi Aadhaar card puthokhanduna masak khangdokhi. Adumoinamak thoidokpa mifami pun amadi khulaising phabagi paudi leite. Sankritan Dega mari lenana ngarang Jawaharlal Nehru Manipur Dance Academy da yoklamba ngamon Nifurom Loktak Moirang amasung thanga da thadakre. Tharomdu da academy asigi director Pukhrambam Bilas staff production unit amasung guru kya susaruk yakhi. Imphal West Imphal East amasung Thawbal jila da ngase yuk pung 5 dagi numidang pung 10 phawba curfew komthokli aduga Bisnupur amasung Kaksing jila gi oinadi ayuk pung 5 dagi numidang pung 9 phawba curfew komthokli.
ताबीरिबा पाव से आकाशवाणी इम्फाल दगिनी केंद्र सरकार ना आर्म फोर्स दा नुपीगी मपांगल हेंगेरहनबा फिरेप लौरे हैना प्रधानमंत्री नरेंद्र मोदी ना फोंदोखरे वाफम असी संसद के निंगथम मिफम हौद्रिंगैगी मांगोनना पाउमीसिंगा उनाबा अमदा प्रधानमंत्री ना फोंदोखिबनी मांगना हाई संसद असी गणतंत्र चटपा लेबा अमगी मियामगी मरुओइबा लाइसंग अमनी लेबा असिगी सौखत थरांगी हौरकफम संसद ना ओइगदौरिबनी प्रधानमंत्री ना हाई लेबा असिगी नहासिंग लौमीसिंग अमदी नुपीसिंगी शक्ति हेंगेरहनबा सिना लेबा असिगी तुंगी लंबी अफबो ओइगदौरिबनी मांगना हाई गणतंत्र चटपा लेबा अमदा विरोधी थौदांगसु यामनमक मरु ओइ संसद के निंगथम मिफमगी ngarang ahanba numita Advocate Amendment Bill 2022 pass tawkhibaga loinana Lok Sabha na bill asi ayaba pikre bill asi Rajya Sabha da hawkhiba August ta famkhiba nongju mifam da pass tawkhibani mifam asigi ahawba numita Rajya Sabha da Post Office Bill 2022 gi matang da kupna khanarba matung pass tawkhi bill asina Indian Post Office Act 1994 gi mahut sillagani bill asigi matang da khanaba da Communication Mantri Aswani Vaishnav na hai बिल असिना मरु ओइना लेबा असिदा पोस्टल सर्विस की थबक थौरम सिंह पाकथोक चौथोकना पाइखटपदा मतेंग ओइगनी केन्या की राष्ट्रपति विलियम सामोई रुतो नुमित हुमनी की खोंगचत तंगरांग नुमिदांग वरम लेबा की कोनुंग दिल्ली दा थुंखरे मा की खोंगचत असिदा हाई लेवल ऑफिशियल डेलीगेट सिंह लोइना रखली खोंगचत असि राष्ट्रपति रुतो की भारत लाकपा हानबा खोंगचतनी मा की खोंगचत मनुंगदा लेबा अनि की मरी हेना फगनबा अमदी हिरम कयादा खनरबा याय साइक्लोन मिजोंग ना मरम ओइदुना आंध्र प्रदेश की समुद्र खोंगबांदा लेबा जिला सिंगदा नोंकना सुबदगी अवाबा ताराबा मियोइसिंग कनबगी थबक लेप्तना चथरी मियोइ लिसिंग अनि की मथक्ता तोंगान तोंगानबा मफमदा हांगबा साइक्लोन रिलीफ सेंटर सामा मरफुमाथोइदा थमख्रे आंध्र प्रदेश दा नोंकना सुबना तिरुपति अमदी नेलोर जिला दा इसिंग इसावगी अवाबा मायोकनरी जिला सिंग सिदा अकनबा मोंगदा खुंजासिंग कनबगी थबक चथरी ngasi phongba pause singi maroiba pausingi damak Haujik Mangasatabam Premananda leire Premananda Thagatsari Nganthoi ngasi phongba pause singda Manipur da yu sungduna import export tawbagi ayaba pikra haiba pau Mizoram gi Chief Minister Zoram Thanga maithire haiba pau amasung kuki military singnaba singi ambusta tampaki lahalup amagi mioi tarhomdoi sire haiba pauna maroiba pausing oina fongnari Sangai Express da Manipur da yu sungduna import export tawbagi ayaba pikra haiba pauna ahambe headline tawri pawasi pongnafam sana leibak naharol gi thodang People's Chronicle amadi Sangai Express English thasu ahamba lamaida headline tawduna fongli Mizoram gi Chief Minister Zoram Thanga maithire mahaki party NPF su ZPM gi khuta tukre haiba pauna ani sub headline tawduna fongli pawasi pongnafam Ichel Express sana leibak People's Chronicle naharol gi thodang Huyalan Pau Imphal Free Press amadi Sangai Express English tasu moroy pawina ahamba lamaida headline tawri sana leibak ta Laithau Kuki Village ta Maitei Macha Tarhomdagi asibak chang fangle haiba pauna ahamba headline tawri Pawasi Pauche ayambada ahamba lamaida headline tawduna phongba thengnari Pongnafamda NRFM gi Measure ma yauna kadar kumanga pambaina luchingba UNLF ta changlakre haiba pauna ahamba lamaida phongli Pawasi da haukiba November kumapanda New Delhi da India government amadi Manipur government ka ceasefire agreement khuyek pina khraba KH pambaina luchingba UNLF ki Thabal district ki ingorok ta leiba First Brigade ta kadar sing taramno opagi thoram ma pangthokri haina phongli Pawasi ayama pause singda photo ga kona na phongba thengnari Koiring na luchigba UNLF na wafam khara thamdakli haiba paw amasu ahamba lamai de headline tawri Pawasi da Koiring na luchigba UNLF ki Center Committee gi Publicity Secretary M Sakhena khuyek piduna thadrokpa cherom na hai party manungda thokhiba wathok kudingmak party ki constitution gi matungina warushin purakhiba ngaktani haina phongli Pawasi ayamba pause singda su phongba thengnari Naharol gi thodangda miyoibagi hak ningthina khanglaba matamda hingsa gi thodok sing Hantahanba ngamgani haiba MHRC ki chairperson UB Saha ki wafam ahamba lamai de headline tawri Ganfu Melda ZPM na Mizoram da laigak semnaba thorang tawkre haiba pauna ahamba headline tawri Pawasi Tamilong Times su ahamba headline tawduna phongba thengnari Nganthoi Thagatsari Premananda aroibada maroiba paw amuk hana State Cabinet mifam na yu legalization tawbada ayaba pikre Manipur da thokliba irang laksinaba security force na tongan ba mafam singda operation chathakre amasung Pradhan Mantri Narendra Modi na hairi Kendra Sarkar na Armed Force da nupigi mapangal hengerhanaba firep laure Pauloi jare